Union Home Minister Amit Shah na share logdun nga si pangthokiba awang bathaki committee gi mifamna Manipur kumjali singani kunmari da thokiba len yauna sukiba akanma nong sina sokhalaba singidamak ahen Lupa Crore samaga yankayumdoi la kuntrator ki Senpham Pibada Ayaba Pikhre PIB na thokpa se rola magi matungina hariba Senpham si State Disaster Response Fund SDRF ki offering balance ta leriba Senpham dagi sada yankai National Disaster Response Fund NDRF ka adjust tawgani hairi masigaloina na hariba Senpham si NDRF na state asida thadokiba Senpham gi mathaktani hairi PIB gi pawduna makha taraduna senba saili singani kunmari kunmanga gi oina central lengang India gi state kunifan da apun Senpham Lupa Crore lising kun sani humphumari ga lak nifu SDRF ki kuthang da thadokre masigaloina na NDRF ki kuthang da India gi state taramapan da apun Senpham Lupa Crore lising nga ga chama humphu lak humudra taruk thadokhe masigi matakta State Disaster Mitigation Fund SDMF tagi apunba Senpham Lupa Crore lising mariga samapan marifu mari lak kun mga state taramapan da thadokhe pagaloina na National Disaster Mitigation Fund NDMF tagi state nipan da apunba Senpham Lupa Crore satri ka taramapan lak umudrani thoi thadokre senba sahili singani kun mga kuntar ki oina center na SDRF ki kuthang da state amada Lupa Crore sanipan ga marifudra mga lak humpu thadok ke pagaloina state taretana NDRF ki kuthang da apunba Senpham Lupa Crore samapan ga kunmapan dasmik taruk ahum hungi Senpham thadok re hairi